बस की बरा हेंगत हन्नबा ngasiदagi Assam Motor Transport Association na Assam pumba matam kaktana chakaban kaukhrai. COVID-19 na maram oiduna Assam lengak na chana thangnaba polam dagi horaga nongmagi tangai fadana changadaba polam khudimaki mamal hengat khrabasu Association asana hanjin na wakatuna lakhiba bus bara hengat pagi batang dadi ngasi fawba lengak na thausabi ba laite hairi. India ki oina World Health Organization WHO na piba nongmada miyoi million chamganifu COVID-19 ki test tawgadabani haiba masingdagi henba ngamlei. Twitter ki kuthangda Union Health Minister na leba asigi oina state kaya amadi Union Territories kaya missing yamna test tawba ngamlei hairi. Bisnupur District manung chana leiba Gombe Police Station da Lairen ama lermbadagi police personnel singna wildlife ki kangbuda pau piduna kanba ngamkhrei. Food tara mangarom sangba Lairen adu wildlife kangbuda sinakhre hairi. Kha Sanjenbam da leiba Youth Union Club Kha Sanjenbam awang leikai ki hana Games and Sports Secretary oramba aduga volleyball masana da national ki dhagda tournament kaya da saruk yaduna Manipur ki mai purakhiba oinam Raghumani Singh na mamang tha ki kuntareta khanghaudana manung matam chadana leikhidabada club ki mai kaidagi nungaitaba fongdorakli. Live and Let Live haiba team amagi pandamda M. Okendro President MPCC ki liching makhada sangsilakpa khongjang ki saruk amo aina Hairok Block Youth Congress Committee na yum leizadaba awa na tola taraba singda mateng pangbagi saruk amo aina nongmada yum ama saraga khusina ba haiba pandam ki saruk amo aina ngasisu yum ama Thobal District ki manung chanba Hairok Kendra gi Kabo Laikai polling number 33/26 ta leiba konsam totoda yum saba loiraduna kusina khrei. Kumpham Youth Voluntary Organization and Social Welfare Center Club asigi founder secretary orambata natana Government of Manipur Cooperative Department DCO oina thawpuramba Manipuri diesel film gi lamyanba amasu oiriba warepa mangi singna tha asigi hawkhiba anida ikhang khanghaudana leikhidabada club asina nungaitaba fongdorakli.